ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯕ ꯏꯟꯖꯥꯡ ꯑꯃ ꯊꯣꯡꯕ ꯎꯠꯆꯔꯛꯀꯦ ꯀꯨꯏꯔꯦ ꯍꯥꯏꯕ ꯃꯃꯤꯡꯗꯨꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯑꯗꯣ ꯑꯗꯨꯏꯁꯨꯀꯣ ꯀꯥꯡꯁꯣꯏ ꯊꯣꯡꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯎꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯍꯩꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯥꯡꯁꯣꯏꯁꯤꯗ ꯑꯩꯅ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯍꯥꯞꯆꯒꯦ ꯃꯗꯨ ꯂꯥꯁ ꯋꯥꯏꯗ ꯍꯥꯏꯗꯤ ꯊꯣꯡꯕꯒꯤ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯥꯞꯀꯗꯕ ꯍꯤꯟꯖꯥꯡꯅꯤ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯞꯇꯣꯏ ꯍꯤꯟꯖꯥꯡꯗꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯔꯣꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯊꯣꯡꯉꯤꯕ ꯀꯥꯡꯁꯣꯏꯗꯣ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯐꯖꯅ ꯌꯦꯡꯕꯤꯌꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯅꯧꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄꯁꯤꯡꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯝ ꯆꯝꯅ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯗꯣꯏꯅꯤ ꯃꯅꯝ ꯅꯨꯡꯁꯤꯅ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯀꯥꯡꯁꯣꯏꯗꯣ ꯃꯌꯥꯝ ꯑꯩ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯑꯩꯅ ꯌꯥꯝ ꯊꯣꯡꯗꯣꯛꯄꯗꯤ ꯅꯠꯇꯦꯕꯀꯣ ꯇꯦꯡꯀꯣꯠ ꯑꯅꯤꯒꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯏꯁꯤꯡ ꯂꯧꯖꯔꯦ ꯁꯤꯁꯦ ꯑꯩꯅ ꯌꯥꯏꯖꯕ ꯉꯥꯅꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯁꯤꯗ ꯐꯪꯗꯕꯅꯤꯅ ꯑꯗꯒꯤ ꯌꯨꯝꯗꯒꯤꯁꯨ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯕꯅꯤꯅ ꯉꯥ ꯃꯆꯥ ꯐꯪꯕ ꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒꯤ ꯏꯁꯤꯡ ꯁꯧꯔꯦ ꯑꯗꯨꯒ ꯉꯥꯔꯤ ꯈꯔ ꯊꯥꯗꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯔ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯣꯏ ꯅꯄꯥꯛꯄꯤꯗꯦꯅ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯦ ꯑꯩꯉꯣꯟꯗ ꯊꯥꯕꯗꯁꯨ ꯍꯧꯗꯦ ꯂꯩꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯊꯥꯗꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯁꯤꯡ ꯈꯔ ꯁꯨꯒꯥꯏꯔꯒꯀꯣ ꯊꯥꯗꯔꯦ ꯑꯗꯨꯒꯅꯦ ꯃꯊꯪꯗꯅꯅꯦ ꯃꯌꯥꯝ ꯑꯂꯨ ꯊꯥꯗꯔꯦ ꯁꯤꯁꯦ ꯑꯂꯨ ꯑꯉꯥꯡꯕ ꯃꯄꯥꯟꯒꯤ ꯑꯂꯨ ꯑꯉꯥꯡꯕꯗꯨꯅꯤꯀꯣ ꯀꯥꯡꯁꯣꯏꯗꯤ ꯑꯂꯨ ꯑꯉꯥꯡꯕꯅ ꯈꯔ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯑꯂꯨ ꯑꯉꯥꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯇꯛ ꯄꯥꯇꯛ ꯇꯧꯔꯒ ꯀꯣꯏꯇꯛ ꯀꯣꯏꯇꯛ ꯇꯧꯔꯒ ꯁꯣꯏꯔꯦꯀꯣ ꯁꯣꯏꯕ ꯈꯣꯠꯄꯁꯤ ꯎꯠꯇ꯭ꯔꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯗꯤ ꯃꯤ ꯍꯦꯛꯇ ꯌꯦꯡꯕꯗ ꯐꯨꯜ ꯌꯦꯡꯕꯤꯗꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯣꯠꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯐꯖꯅ ꯁꯧꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩ ꯂꯩꯊꯔꯒ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯐꯅ ꯃꯨꯟꯁꯤꯜꯂꯦ ꯁꯤ ꯀꯥꯟꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯣ ꯍꯥꯞꯄꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯟꯅ ꯍꯥꯞꯄꯤꯒꯅꯨꯕꯀꯣ ꯍꯥꯟꯅ ꯍꯥꯞꯄꯗꯤ ꯑꯂꯨꯁꯦ ꯃꯨꯟꯕ ꯈꯔ ꯋꯥꯕꯅꯦꯕꯀꯣ ꯍꯥꯟꯅ 50% ꯃꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯄꯤꯕ ꯀꯣ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯁꯨ ꯀꯩꯁꯨ ꯍꯥꯎꯇꯕꯅꯦꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯤ ꯑꯗꯒꯤ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯧꯖꯕ ꯉꯥꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯆꯜꯂꯦ ꯌꯥꯝ ꯍꯥꯞꯇꯦꯀꯣ ꯂꯩꯁꯨ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯍꯦꯟꯅ ꯃꯊꯪꯒꯤ ꯑꯃꯨꯛ ꯁꯟꯗꯦꯗ ꯑꯃꯨꯛ ꯂꯩꯔꯒ ꯌꯥꯏꯒꯦꯅ ꯈꯜꯂꯤ ꯉꯥ ꯃꯆꯥ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯤꯟꯖꯥꯡ ꯀꯥꯡꯁꯣꯏꯁꯦ ꯊꯣꯡꯉꯤꯁꯦ ꯁꯤꯗꯩꯁꯤꯗꯒꯤ ꯃꯊꯪ ꯃꯊꯪ ꯍꯤꯟꯖꯥꯡ ꯌꯥꯝ ꯂꯩꯇ꯭ꯔꯁꯨ ꯑꯇꯩ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯍꯥꯞꯄꯛꯈꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯀꯣꯡꯒꯣꯟ ꯃꯊꯛꯇ ꯀꯥꯡꯁꯣꯏ ꯇꯧꯕ ꯁꯨꯃꯥꯏꯅ ꯍꯦꯛ ꯀꯣꯡꯒꯣꯟ ꯀꯥꯕꯅꯦꯀꯣ ꯑꯗꯣ ꯈꯔꯒꯁꯨ ꯂꯧꯊꯣꯛꯄꯤꯔꯦ ꯃꯅꯝꯗꯤ ꯐꯖꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦ ꯑꯗꯣ ꯁꯨꯝꯕꯁꯦ ꯁꯤ ꯌꯥꯎꯕꯁꯦ ꯍꯥꯎꯇꯦꯕ ꯆꯥꯛ ꯍꯤꯟꯖꯥꯡꯗꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯣꯡꯉꯦ ꯃꯍꯤꯐꯥꯎꯗ ꯐꯅꯌꯥꯝ ꯀꯪꯁꯤꯜꯂꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯁꯤꯁꯤꯅꯅꯦ ꯁꯤꯡ ꯃꯅꯥꯅꯦ ꯁꯤꯡ ꯃꯅꯥꯁꯦ ꯈꯤꯇꯪ ꯀꯤꯁꯤ ꯀꯤꯔꯒꯅꯦ ꯍꯥꯞꯆꯜꯂꯦ ꯍꯤꯡꯒꯣꯜꯗ ꯍꯧꯋꯦꯕꯀꯣ ꯃꯅꯥꯁꯦ ꯀꯤꯁꯤꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯥꯟꯊꯣꯛꯑꯁꯨꯀꯣ ꯃꯅꯝꯗꯨꯗꯪ ꯂꯧꯕꯅꯦ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯂꯧꯊꯣꯛꯄꯤꯌꯣ ꯁꯤꯡ ꯃꯅꯥꯁꯦ ꯑꯗꯨꯝ ꯍꯥꯞꯄꯣ ꯃꯌꯥꯝ ꯍꯧꯔꯗꯤꯀꯣ ꯑꯩ ꯁꯤꯡꯁꯨ ꯍꯥꯞꯈ꯭ꯔꯦ ꯁꯤꯡ ꯃꯅꯥꯁꯨ ꯍꯥꯞꯈ꯭ꯔꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯑꯣꯠꯄꯤꯔꯦ ꯑꯂꯨꯁꯦ ꯃꯨꯜꯂꯕ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯩꯁꯦ ꯃꯨꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯂꯨꯁꯦ ꯃꯨꯜꯂꯕꯅꯤꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯌꯥꯝ ꯍꯥꯎꯕ ꯑꯅꯧꯕ ꯃꯅꯥ ꯍꯥꯏꯗꯤ ꯚꯤꯖꯤꯇꯦꯕꯜ ꯑꯃ ꯍꯥꯞꯆꯟꯅꯤ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯤꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀꯤ ꯀꯥꯟꯅꯕꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯑꯗꯣ ꯀꯥꯡꯁꯣꯏ ꯆꯥꯕꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯥꯟꯅꯕꯅ ꯄꯨꯛꯇ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯀꯨꯝꯕ ꯇꯧꯕ ꯂꯩꯗꯥꯏꯅꯦꯀꯣ ꯆꯥꯕ ꯇꯨꯝꯗꯕ ꯈꯣꯠꯇꯕꯁꯦ ꯑꯗꯣ ꯃꯥꯁꯦ ꯀꯥꯡꯁꯣꯏ ꯆꯥꯕꯗꯅꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯀꯥꯕꯁꯦ ꯐꯍꯟꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯨꯛ ꯒ꯭ꯌꯥꯁꯀꯨꯝꯕ ꯇꯧꯕꯗꯗꯤ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕꯅꯦꯀꯣ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄꯗꯁꯨ ꯀꯥꯟꯅꯩꯗꯅꯀꯣ ꯑꯗꯨꯅ ꯃꯁꯤꯁꯦ ꯍꯥꯞꯆꯜꯂꯦ
ꯑꯗꯨꯒ ꯈꯨꯝꯖꯤꯜꯂꯦ ꯃꯥ ꯍꯥꯞꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯜꯂꯝꯗꯥꯏꯗꯅꯦꯀꯣ ꯑꯩꯅ ꯍꯥꯞꯆꯩꯁꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯃ ꯒ꯭ꯌꯥꯁꯇ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯂꯧꯊꯣꯛꯑꯦ ꯀꯣ ꯑꯩꯅ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯉꯝꯗꯕꯒꯤ ꯉꯁꯥꯏ ꯑꯇꯦꯛꯄ ꯈꯔ ꯊꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯁꯤꯃ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯑꯩꯈꯣꯏ ꯁꯦꯠꯇꯠꯄꯤꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯑꯀꯥꯕ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯍꯥꯎꯍꯟꯕꯅꯦ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯪꯂꯤꯁꯇꯒ ꯍꯥꯏꯔꯒ ꯁ꯭ꯃꯣꯀꯤ ꯐ꯭ꯂꯦꯚꯔꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯅꯦ ꯁꯤ ꯍꯤꯡꯒꯣꯜꯗ ꯁꯤꯁꯨ ꯍꯧꯔꯝꯕꯅꯦ ꯈꯔ ꯁꯤ ꯈꯔ ꯑꯃꯒ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯐꯗꯤꯒꯣꯝ ꯈꯔ ꯐꯗꯤꯒꯣꯝꯁꯨ ꯌꯥꯝ ꯊꯣꯛꯄ ꯅꯠꯇꯦ ꯈꯤꯇꯪ ꯊꯣꯛꯑꯝꯃꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯐꯗꯤꯒꯣꯝꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯤꯅꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯟꯁꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯒꯦ ꯃꯅꯝꯗꯤ ꯂꯣꯏꯔꯦ ꯅꯨꯡꯁꯤꯕꯗ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯂꯧꯊꯕꯗꯣ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯥꯡꯁꯣꯏꯁꯦ ꯂꯧꯊꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤꯅꯦꯀꯣ ꯑꯩꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡꯁꯦ ꯀꯥꯡꯁꯣꯏ ꯀꯥꯡꯍꯧ ꯏꯔꯣꯝꯕꯒ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯊꯥꯎꯕꯨꯗꯤ ꯃꯌꯥꯝꯗꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯀꯥꯡꯁꯣꯏ ꯄꯥꯝꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯅꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯥꯡꯁꯣꯏ ꯉꯁꯤꯒꯤ ꯊꯣꯡꯉꯤꯕ ꯃꯑꯣꯡꯁꯦ ꯃꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯗꯤ ꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯡꯉꯒ ꯆꯥꯏ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯗꯗꯤ ꯃꯅꯥ ꯃꯁꯤꯡꯁꯦ ꯐꯖꯅ ꯐꯪꯗꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯁꯥꯒ ꯁꯥꯕꯅꯤꯅꯕꯀꯣ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯑꯗꯨꯒ ꯃꯃꯤꯡꯁꯤꯗꯁꯨ ꯍꯤꯗꯥꯛ ꯄꯜꯂꯤꯁꯤꯅꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯊꯣꯡꯉꯒ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯊꯣꯡꯉꯨ ꯍꯥꯏꯔꯛꯄ ꯃꯤꯁꯤꯡꯗꯣ ꯑꯗꯨꯁꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯊꯣꯡꯕꯤꯔꯣ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯔꯨꯝꯖꯔꯤ